Anaba Yaorakpada Hektamak Mapanda Pubagi Wakhal Thadokpiyu Professor L. Deben Kanagumba mana Anaba mahek Yaorakpaga Mapalamda Pugadavani haiba Wakhalona du Thadokpiyu Lamdam asidasu Mapalamgi Doctor Dagi Hena Haithoi Singthoidaba Doctor Amadi Medical Equipment Kaya Marang Kaina Lady Haina Jawaharlal Nehru Institute of Medical Sciences ke Director Professor L. Deben na Phongdokre Kaksing District ke Khawbuktagi matam koina paralysis nabadagi Chief Minister gi Haksel gi tengbang gi makada hospital asida layeng duna leirakiba Chingakham Kumarbu hospital asidagi discharge tawbagi thoramda mahakna makhata na hai Kaksing District ke Khawbuktagi Kumar ase Manipur gi Mapanda fauba layeng naba pururaba matung layeng bangamdadana matam koina naduna leire haiba pau media na puthorakpadagi hospital asida Kaksing Khunawdagi TH Ibom Sako Bamiyo Yamana Achoba Togdang Lauraga September Kuntareta Pukhalakibane Mahakpu Pukhalakiba Numit Adudage Mahaki Mijeng Makada Hospital Asigi Doctor Amit Amadi Doctor Umes Anina Achoba Togdang Lauduna Layeng Bahurake Loinana Mapanlamgi Hospital Singna Aruba Anabani Hairakiba Anaba do Jenimski Doctor Singna Yengluba Matamda Spinal Cord Tumor Ama Lairambadage October Amada Operation Ama Mai Pakna Togduna Lauthokpadagi ngasidi lengba chatpa ngamlei maram asina state ki miyamna lamdam sida leiriba mating leiraba doctor singda thajaba thambi yu haike